ꯃꯇꯝ ꯑꯃꯗ ꯄꯤꯛꯂꯕ ꯇꯧꯈꯥꯏ ꯀꯧꯕ ꯂꯩꯄꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯂꯝꯖꯤꯡꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯄꯥꯟꯊꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯔꯥꯅꯤ ꯄꯥꯟꯊꯣꯏꯗꯤ ꯂꯥꯏꯖꯅ ꯄꯤꯛꯂꯤꯉꯩꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯕꯨ ꯎꯕꯗ ꯄꯥꯝꯅꯗꯕ ꯅꯨꯡꯁꯤꯗꯕ ꯌꯥꯎꯅꯔꯝꯗꯦ꯫ ꯃꯥꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯌꯥꯅ ꯃꯃꯧ ꯑꯣꯏꯖꯅꯕ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯁꯨ ꯃꯁꯛ ꯊꯤꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ, ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯗꯤ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥ ꯑꯃꯗꯤ ꯁꯨꯔꯦ ꯃꯥꯅ ꯅꯥꯊꯩꯗꯨꯅ ꯆꯠꯂꯤꯕꯁꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯅ ꯂꯩꯔꯤꯕ ꯂꯩꯄꯥꯛ ꯑꯗꯨꯒ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯀꯀꯥ ꯏꯕꯣꯇꯣꯟꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥꯅꯤ꯫ ꯏꯕꯣꯇꯣꯟꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯇꯦ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯃꯌꯥꯝꯕ ꯂꯝꯖꯤꯡꯕꯗꯒꯤ ꯃꯥꯅ ꯍꯥꯟꯅ ꯃꯌꯨꯝ ꯉꯟꯇꯥꯅ ꯄꯥꯟꯕ ꯍꯥꯟꯈꯤꯕꯅ ꯃꯍꯥꯛꯇꯤ ꯃꯆꯥ 3 ꯁꯨꯔꯦ꯫ ꯅꯨꯄꯥ ꯉꯥꯛꯇ 3 ꯌꯥꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯕꯤꯔ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯌꯥꯏꯃ ꯑꯗꯨꯅ ꯃꯥꯝꯆꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ 3ꯁꯨꯕ ꯑꯇꯣꯟꯕ ꯑꯗꯨꯅ ꯃꯅꯥꯎ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯕꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯨꯟꯇꯣꯛꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯝꯖꯤꯡꯕꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯏꯕꯣꯇꯣꯟ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯣꯉꯥꯟꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤꯁꯨ ꯃꯌꯥꯝꯕꯅ ꯐꯝꯕꯥꯜ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯥꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯠꯅꯤꯡꯗꯕꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯌꯥꯝꯕ ꯂꯝꯖꯤꯡꯕ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯌꯥꯝꯕꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯅꯤꯡꯊꯧꯒꯤ ꯃꯤꯡꯊꯣꯜ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯆꯥ 3 ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯃꯈꯛ ꯆꯦꯜꯂꯛꯂꯗꯨꯅ ꯏꯕꯣꯇꯣꯟꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯇꯔꯪ ꯇꯔꯪ ꯊꯣꯔꯛꯂꯦ꯫ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯁꯨ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤ꯫ "ꯀꯔꯤ ꯇꯧꯔꯦ ꯅꯥꯎꯕ? ꯅꯪꯅ ꯑꯗꯨꯛ ꯊꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯤ?" "ꯏꯅꯤꯡꯊꯧ ꯂꯝꯖꯤꯡꯕꯗꯣ ꯉꯁꯤ ꯑꯌꯨꯛ ꯂꯩꯈꯤꯗ꯭ꯔꯤ." ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯇꯣꯟ ꯌꯥꯝꯅ ꯉꯛꯏ꯫ "ꯀꯔꯤꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯏꯅꯤꯡꯊꯧ ꯂꯝꯖꯤꯡꯕꯗꯣ ꯂꯩꯈꯤꯗ꯭ꯔꯤ." ꯏꯕꯣꯇꯣꯟ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯅꯥꯏ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗ ꯂꯥꯟꯅ ꯈꯟꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯇꯥꯆꯧ, ꯀꯔꯤꯅꯣ ꯉꯁꯤ ꯅꯪꯅ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯅꯅꯥꯎꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯥ?" ꯏꯕꯣꯇꯣꯟ ꯅꯥꯎꯕꯗ ꯌꯦꯡꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯥꯎꯕ, ꯐꯔꯦ, ꯅꯪ ꯍꯥꯟꯅ ꯆꯠꯂꯝꯃꯨ, ꯑꯩꯁꯨ ꯊꯨꯅꯃꯛ ꯂꯥꯛꯅꯅꯕ ꯇꯧꯔꯒꯦ." "ꯐꯒꯅꯤ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ." ꯅꯥꯎꯕ ꯋꯥ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯏꯕꯣꯇꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ "ꯇꯥꯆꯧ ꯁꯤꯔꯕ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯐꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯧꯍꯧꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯀꯝꯗꯧꯕ? ꯀꯥꯟꯅꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯅꯝꯗꯅ ꯏꯆꯥꯅꯨꯄꯥ 3 ꯑꯁꯤꯗ ꯑꯩꯅ ꯂꯨꯍꯣꯡꯍꯟꯒꯅꯤ." ꯏꯕꯣꯇꯣꯟꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯌꯥ ꯑꯃꯗꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖ ꯃꯄꯥꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ "ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ? ꯅꯆꯥꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦ ꯄꯥꯕꯨꯡ?" ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯂꯣꯏꯕ ꯅꯥꯏꯕ ꯆꯠꯈꯤꯒꯗꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯅꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯣꯇꯣꯟꯅ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖ ꯍꯧꯖꯤꯛꯇꯤ ꯏꯕꯣꯇꯣꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯍꯥꯏꯕꯗꯨ ꯇꯥꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯕꯣꯇꯣꯟꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯀꯧꯔꯛꯂꯝꯃꯤ꯫ "ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕ꯭ꯔꯥ? ꯀꯔꯤ ꯂꯩꯔꯕꯒꯦ? ꯂꯥꯎ ꯂꯥꯎ, ꯄꯥꯕꯨꯡ ꯅꯈꯣꯏꯒ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯒꯦ ꯈꯟꯗꯨꯅ ꯀꯧꯔꯤꯕ꯫ ꯂꯥꯎ, ꯁꯤꯗ ꯐꯝꯊꯔꯔꯣ ꯂꯥꯎ." ꯃꯆꯤꯜ ꯃꯅꯥꯎ 3ꯗꯨ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯄꯥꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ, ꯃꯗꯨꯗꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ 3ꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯩꯒꯤ ꯇꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯕꯨ ꯂꯨꯍꯣꯡꯒꯗꯕ꯫ ꯃꯥꯕꯨ ꯂꯨꯍꯣꯡꯂꯕꯗꯤ ꯄꯨꯝꯅꯃꯛ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯒꯗꯧꯔꯤꯕꯅꯤ." ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ 3 ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯄꯣꯛꯇꯦ꯫
ꯂꯟ ꯊꯨꯝ ꯈꯛꯀꯤꯗꯃꯛꯇ ꯅꯠꯇꯦ ꯃꯈꯣꯏꯅ ꯂꯥꯏꯖꯕꯨ ꯄꯥꯝꯂꯤꯕꯗꯤ꯫ ꯂꯥꯏꯖꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯥꯒꯤ ꯅꯤꯡꯊꯤꯖꯕ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯅ ꯂꯣꯏꯅ ꯃꯥꯕꯨ ꯄꯥꯝꯅꯔꯝꯃꯤ, ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯕꯤꯔꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯑꯩꯒ ꯑꯣꯏꯅ ꯂꯨꯍꯣꯡꯂꯒꯦ꯫ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ, ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯃꯝꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯑꯩꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯑꯩ ꯂꯥꯏꯖꯒ ꯂꯨꯍꯣꯡꯕ ꯄꯥꯝꯖꯩ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯃꯅꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯕꯨꯡ, ꯏꯌꯥꯝꯕ ꯑꯅꯤꯁꯤꯗ ꯊꯥꯖꯕꯤꯒꯅꯨ, ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯊꯥꯖꯕꯤꯌꯨ꯫ ꯑꯩꯅ ꯏꯆꯦ ꯂꯥꯏꯖꯕꯨ ꯈꯟꯖꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦ, ꯃꯥꯕꯨ ꯑꯩꯒ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯃꯅꯥꯎꯒꯤ ꯋꯥꯗꯨꯗ ꯌꯥꯏꯃ ꯃꯝꯆꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯄ ꯀꯨꯏꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕ? ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯀꯣ, ꯅꯪꯒꯤꯁꯨ ꯃꯇꯝ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯗꯨꯅꯅꯦ, ꯏꯆꯦ ꯂꯥꯏꯖꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ, ꯃꯥꯗꯤ ꯑꯩꯒ ꯑꯣꯏꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨꯗ ꯃꯅꯥꯎ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯗꯨ ꯌꯥꯔꯣꯏ, ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯆꯍꯤ ꯑꯉꯥꯡ ꯑꯍꯜ ꯈꯥꯏꯗꯦ꯫ ꯑꯩꯅ ꯏꯆꯦ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯩꯅ ꯍꯥꯏꯕꯗꯨꯁꯨ ꯃꯥꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯆꯦ ꯂꯥꯏꯖꯗꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯌꯥꯕꯅꯤ꯫ ꯃꯝꯆꯥꯗꯨ ꯁꯥꯎꯒꯠꯂꯛꯂꯝꯃꯤ, ꯃꯅꯥꯎ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯃꯔꯛ ꯊꯠꯅ ꯕꯤꯔꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏ ꯑꯅꯤ ꯇꯣꯛꯎ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯅꯌꯥꯝꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯅꯌꯥꯝꯕ ꯑꯩꯒꯤ ꯋꯥꯍꯪ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕ? ꯂꯥꯏꯖ ꯑꯩꯒ ꯂꯨꯍꯣꯡꯒꯅꯤ, ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯍꯜꯅꯤ꯫ ꯃꯝꯆꯥꯅ ꯈꯨꯝꯂꯛꯏ, ꯇꯥꯆꯧ, ꯂꯥꯏꯖꯒ ꯑꯩꯒ ꯂꯨꯍꯣꯡꯍꯟꯕꯤꯌꯨ, ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯅꯥꯎꯁꯨ ꯆꯞ ꯃꯥꯟꯅꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯁꯥꯎꯒꯠꯅꯔꯛꯂꯝꯃꯤ, ꯃꯊꯪ ꯃꯊꯪ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ, ꯑꯗꯨꯒ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯇꯣꯛꯂꯣ, ꯏꯆꯥꯁꯥ, ꯅꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯠꯅꯔꯒꯅꯨ꯫ ꯏꯄꯥꯅ ꯋꯥ ꯍꯥꯏꯒꯤ ꯃꯨꯟꯅ ꯇꯥꯎ꯫ ꯇꯥꯛꯄꯤꯌꯨ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯅ ꯁꯣꯏꯗꯅ ꯂꯥꯏꯖꯕꯨ ꯑꯩꯒ ꯂꯨꯍꯣꯡꯍꯟꯕꯤꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ꯫ ꯃꯝꯆꯥ ꯑꯃꯗꯤ ꯃꯅꯥꯎꯁꯨ ꯃꯄꯥꯕꯨꯡꯗ ꯇꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯅ ꯂꯥꯏꯖꯕꯨ ꯁꯣꯏꯗꯅ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯒ ꯂꯨꯍꯣꯡꯍꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯣ ꯑꯩꯅꯗꯤ ꯈꯜꯂꯤ, ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯈꯣꯏ ꯈꯨꯜ ꯈꯨꯗꯤꯡ, ꯂꯩꯕꯥꯛ ꯈꯨꯗꯤꯡ ꯆꯠꯂꯨꯆꯣ, ꯑꯗꯨꯒ ꯄꯥꯕꯨꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯈꯨꯗꯣꯜ ꯑꯃꯃꯝ ꯄꯨꯔꯛꯎ꯫ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗꯒꯤ ꯏꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ ꯈꯨꯗꯣꯜ ꯑꯗꯣ ꯃꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒ ꯂꯥꯏꯖꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯍꯟꯒꯅꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯍꯦꯟꯃꯟꯈꯤꯕꯅ ꯕꯤꯔ, ꯃꯝꯆꯥ ꯑꯃꯗꯤ ꯃꯅꯥꯎ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ, ꯄꯥꯕꯨꯡꯅ ꯄꯥꯝꯖꯕ ꯈꯨꯗꯣꯜ ꯑꯗꯣ ꯅꯆꯥ ꯑꯩꯈꯣꯏꯅ ꯊꯤꯖꯔꯛꯂꯒꯦ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯊꯟ ꯃꯊꯟꯇ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯀꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ, ꯈꯪꯗꯦ, ꯍꯛꯆꯥꯡꯁꯦ ꯄꯪꯁꯣꯟꯗ ꯁꯣꯟꯗꯦ, ꯋꯥꯈꯜꯁꯦ ꯄꯪꯋꯥꯗ ꯋꯥꯏ꯫ ꯂꯥꯏꯖ, ꯀꯀꯥ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯒꯦ, ꯅꯪ ꯌꯥꯗꯕꯁꯨ ꯌꯥꯗꯕ, ꯍꯌꯦꯡ ꯇꯨꯡ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯜꯂꯒ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ, ꯅꯪ ꯂꯥꯟꯅ ꯈꯟꯕꯗꯤ ꯇꯧꯒꯅꯨꯀꯣ꯫ ꯂꯥꯏꯖ ꯈꯖꯤꯛꯇꯪꯗꯤ ꯆꯤꯡꯅꯔꯞꯇꯤ ꯇꯧꯔꯝꯃꯤ꯫ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩ ꯀꯩꯁꯨ ꯂꯥꯟꯅ ꯈꯟꯕ ꯇꯧꯔꯣꯏꯗ꯫ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯒ ꯂꯨꯍꯣꯡꯕꯤꯕ ꯄꯥꯝꯃꯤ꯫ ꯅꯪꯕꯨ ꯀꯔꯤ ꯈꯟꯕꯒꯦ? ꯂꯥꯏꯖ ꯋꯥ ꯑꯗꯨꯗ ꯀꯌꯥ ꯌꯥꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯀꯀꯥ, ꯑꯩ ꯃꯗꯨ ꯌꯥꯖꯅꯤꯡꯗꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯏꯅꯥꯎꯅꯨꯄꯥ ꯀꯀꯥꯒꯤ ꯃꯆꯥꯁꯤꯡꯒ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ? ꯃꯁꯤꯕꯨ ꯐꯖꯐꯝ ꯂꯩꯔꯤꯕ꯭ꯔꯥ? ꯑꯩ ꯃꯗꯨ ꯌꯥꯅꯤꯡꯗꯦ, ꯃꯤꯅꯁꯨ ꯐꯖꯅ ꯉꯥꯡꯅꯈꯤꯔꯣꯏ꯫ ꯂꯥꯏꯖ, ꯃꯗꯨꯁꯨ ꯑꯩ ꯈꯟꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤꯅ ꯇꯨꯡ ꯐꯥꯎꯕꯒꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯥꯏꯖ ꯃꯥꯒꯤ ꯀꯀꯥ ꯏꯕꯣꯇꯣꯟꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯇꯥꯔꯝꯃꯤ꯫ ꯀꯀꯥ, ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗꯦ, ꯂꯧꯖꯅꯤꯡꯗꯦ ꯀꯔꯤꯁꯨ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯈꯟꯅꯒꯨꯝꯁꯤ, ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯈꯛꯇꯒꯤ ꯑꯣꯏꯅ ꯍꯤꯡꯂꯝꯂꯒ ꯆꯠꯈꯤꯒꯗꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤ꯫ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯁꯨ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦ꯫ ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯏꯕꯣꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯌꯥꯗꯦ, ꯕꯦꯝꯃ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯀꯔꯤꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ? ꯅꯪ ꯀꯀꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ꯫ ꯂꯥꯏꯖ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯀꯀꯥ꯫ ꯏꯕꯣꯇꯣꯟꯅ
ꯂꯥꯏꯖꯥ, ꯀꯀꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤ꯫ ꯑꯩꯅ ꯏꯆꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯅꯍꯥꯛꯄꯨ ꯑꯃꯗ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯩꯅ ꯈꯨꯜ ꯈꯨꯗꯤꯡ, ꯂꯩꯕꯥꯛ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯐꯖꯕ ꯈꯨꯗꯣꯜ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯅꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯏꯆꯥ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯂꯒ ꯋꯥꯐꯝ ꯑꯁꯦ ꯌꯥꯅꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝ ꯑꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ? ꯃꯗꯨ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯅꯪꯅ ꯋꯥꯐꯝ ꯑꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯂꯥꯏꯖ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯑꯩ ꯋꯥꯐꯝ ꯑꯁꯦ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯖꯔꯛꯈꯤꯒꯦ꯫ ꯑꯩꯕꯨ ꯃꯇꯝ ꯈꯔ ꯄꯤꯅꯕꯤꯌꯨ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯀꯀꯥ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ꯫ ꯅꯪ ꯌꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯩ ꯋꯥꯐꯝ ꯑꯁꯦ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯔꯕꯅꯤ꯫ ꯏꯆꯥ ꯅꯨꯄꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟ ꯂꯥꯏꯖꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯊꯟꯇ ꯋꯥꯈꯜ ꯄꯪꯁꯣꯟꯗ ꯁꯣꯟꯊꯩ꯫ ꯏꯕꯣꯇꯣꯟꯗꯤ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯅꯤꯡꯖꯕ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯆꯠꯅꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯆꯠꯇ꯭ꯔꯤꯉꯩ ꯋꯥꯐꯝ ꯑꯃꯗꯤ ꯌꯥꯅꯕ ꯑꯃ ꯄꯤꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯁꯨꯞꯅꯇꯒꯤ ꯆꯍꯤ ꯑꯃꯈꯛꯇꯅꯤ꯫ ꯆꯍꯤ ꯑꯃ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯟꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯐꯝ ꯑꯃꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯇꯨꯅ ꯂꯩꯕ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯅꯥꯏꯇꯣꯝ ꯅꯥꯏꯇꯣꯝ ꯆꯠꯅꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯅ ꯎ ꯈꯔ ꯊꯤꯗꯨꯅ ꯎꯅꯥ ꯈꯔ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯏꯖꯒꯤ ꯋꯥꯈꯜꯇꯅ ꯉꯥꯎꯈꯤꯕꯅ ꯑꯀꯤꯕ ꯑꯃꯗꯤ ꯑꯇꯟꯕꯒꯤ ꯁꯔꯨꯛ ꯃꯃꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯠꯂꯤꯕ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯊꯥ 3 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯃꯄꯥꯕꯨꯡꯒ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯑꯁꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯄꯥꯝꯖꯕ ꯃꯥꯒꯤ ꯑꯅꯤꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯔꯝꯗꯦ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯁꯨꯞꯅꯇꯒꯤ ꯊꯥ ꯑꯃꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯕꯤꯔꯥ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯃꯈꯣꯡꯅ ꯅꯨꯡ ꯃꯆꯥ ꯑꯃꯈꯛ ꯀꯥꯎ ꯀꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯈꯠꯅꯕꯗꯨ ꯎꯔꯝꯃꯤ꯫ ꯈꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯈꯥꯝꯗꯣꯛꯂꯨꯔꯕꯁꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯪꯕꯅ ꯈꯥꯝꯗꯣꯛꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯧꯑꯣꯡ ꯑꯗꯨ ꯌꯦꯡꯂꯤꯉꯩ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯥꯒꯤ ꯃꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯕꯤꯔꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯀꯅꯥ ꯍꯪꯕꯤꯕ?" ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯄꯣꯠꯆꯩ ꯂꯩꯅꯤꯡꯕ꯭ꯔꯥ? ꯑꯩ ꯄꯣꯠꯆꯩ ꯌꯣꯟꯕ ꯃꯤꯅꯤ." ꯕꯤꯔ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯖꯣꯜ ꯁꯦꯒꯥꯏꯕ ꯑꯃꯗꯤ ꯃꯁꯝ ꯃꯅꯥ ꯐꯥꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯌꯣꯜꯂꯤꯕ ꯄꯣꯠ ꯑꯗꯨ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯝꯂꯣꯏ ꯑꯃꯗꯤ ꯃꯄꯥꯕꯨꯡꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕ ꯌꯥꯎꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ "ꯑꯩ ꯀꯩꯁꯨ ꯂꯩꯅꯤꯡꯗꯦꯗ. ꯑꯩꯅ ꯂꯩꯅꯤꯡꯕ ꯀꯩꯁꯨ ꯂꯩꯇꯦ. ꯌꯥꯔꯅꯤ, ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯍꯪꯕꯤꯔꯣ." ꯅꯨꯄꯥ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯎꯕꯗ ꯄꯥꯝꯒꯅꯤ." ꯕꯤꯔ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯏ꯫ "ꯍꯥꯏꯁ, ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯖꯥꯠꯅꯣ? ꯃꯁꯤꯕꯨ ꯑꯃꯥꯏꯕꯒ ꯑꯣꯏꯔꯤꯕꯖꯥꯠꯂꯣ? ꯃꯉꯣꯟꯗꯒꯤ ꯃꯟꯇ꯭ꯔ ꯑꯃ ꯂꯧꯔꯒ ꯄꯥꯕꯨꯡꯕꯨ ꯍꯦꯛꯇ ꯊꯦꯝꯂꯁꯤꯔꯥ? ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯛꯇ ꯏꯟꯅꯔꯨꯈꯤꯒꯦ꯫ ꯑꯗꯨꯒ ꯃꯥꯅ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯣꯛꯈꯤ꯫ ꯑꯆꯝꯕ ꯃꯤꯑꯣꯏꯗꯤ ꯃꯥꯟꯗꯦ." ꯕꯤꯔ ꯅꯨꯄꯥ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯅꯪꯅ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒꯦ꯫ ꯑꯩꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯌꯥꯎꯔꯕꯗꯤ ꯑꯩ ꯂꯩꯒꯦ." ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯕꯤꯔ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯌꯥꯝꯅ ꯃꯜꯂꯕ ꯌꯨ ꯌꯣꯟꯐꯝꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯃꯜꯂꯤ꯫ ꯆꯪꯕ ꯐꯥꯎꯕ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯕ ꯐꯥꯎꯕ ꯇꯟꯁꯤꯜꯂꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ? ꯅꯪꯅ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯂꯁꯤꯅꯦ." ꯕꯤꯔ ꯇꯟꯅ ꯇꯟꯅ ꯑꯅꯥꯟꯕ ꯃꯐꯝ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯡꯖꯤꯜ ꯑꯗꯨ ꯍꯦꯛ ꯀꯥꯟꯁꯤꯟꯗꯨꯅ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯅꯥꯅꯕꯨ ꯊꯥꯖꯒꯅꯤ? ꯃꯄꯥꯜꯗꯒꯤ ꯎꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯃꯅꯨꯡ ꯑꯁꯤꯗ ꯑꯣꯏꯔꯝꯂꯤꯕ ꯃꯒꯨꯟ ꯑꯁꯤꯒ ꯃꯍꯥꯛ ꯇꯁꯦꯡꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯃꯔꯨꯞ, ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯦ ꯑꯩ ꯇꯁꯦꯡꯅ ꯉꯛꯇꯕ ꯉꯝꯗꯦ꯫ ꯃꯄꯥꯟꯂꯣꯝꯗꯒꯤ ꯌꯦꯡꯂꯛꯄꯗꯗꯤ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕꯅꯣ! ꯏꯈꯣꯡ ꯑꯁꯦ ꯊꯥꯡꯗꯨꯅ ꯆꯪꯕ ꯐꯥꯎꯕ ꯇꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ
ꯑꯩꯍꯥꯛ ꯈꯣꯡ ꯑꯁꯦ ꯑꯃꯨꯛ ꯊꯥꯡꯗꯣꯛꯇꯨꯅ ꯃꯆꯤ ꯂꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯄꯨꯝꯕ ꯑꯩ ꯈꯪꯏ꯫ ꯑꯃꯗꯤ ꯅꯪꯅ ꯉꯁꯤ ꯂꯥꯛꯂꯤꯕ ꯑꯁꯦ ꯅꯪꯒꯤ ꯅꯄꯥꯕꯨꯡꯒꯤ ꯄꯥꯝꯖꯕ ꯈꯨꯗꯣꯜ ꯑꯃ ꯊꯤꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯔꯥ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯤꯠꯇ꯭ꯔꯪ ꯑꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯕꯤꯔꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩꯍꯥꯛ ꯑꯁꯦ ꯂꯥꯏꯔꯦꯝꯕ ꯑꯃꯈꯛꯅꯤ꯫ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯅ ꯀꯛꯉꯥꯎꯅꯅ ꯋꯥꯖꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯟꯅꯔꯛꯄꯅꯤ꯫ ꯑꯃꯗꯤ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ꯫ ꯕꯤꯔ ꯉꯛꯅ, ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯅꯪꯕꯨ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯤꯕꯅꯣ? ꯑꯩ ꯋꯥꯈꯜ ꯑꯃꯗ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯣꯡꯃ ꯅꯪꯅ ꯎꯃꯪ ꯑꯃꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯈꯛ ꯊꯦꯡꯅꯈꯤꯕꯗꯣ, ꯃꯗꯣ ꯑꯩꯅ ꯑꯣꯟꯕ ꯁꯛꯂꯣꯟꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯚꯤꯈ꯭ꯌꯥ ꯅꯤꯖꯕ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯄꯤꯅꯕꯤꯈꯤ꯫ ꯑꯗꯨꯒ ꯅꯪꯅ ꯅꯁꯥꯒꯤ ꯆꯥꯕ ꯀꯥꯎꯕ ꯃꯈꯩ ꯄꯤꯅꯕꯤꯈꯤ꯫ ꯃꯗꯨꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨꯅ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯅꯄꯥꯕꯨꯡꯒꯤ ꯄꯣꯠꯁꯛ ꯑꯃꯠꯇ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯑꯩꯅ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯗꯒꯤ ꯑꯩꯅ ꯁꯛꯂꯣꯟ ꯑꯁꯤ ꯂꯧꯔꯤꯕꯅꯤ꯫ ꯕꯤꯔ ꯂꯥꯏꯔꯦꯝꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯤ, ꯑꯩꯒꯤ ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯄꯤꯅꯕꯤꯔꯤ꯫ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯉꯁꯤꯗꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯃꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯄꯣꯠꯁꯛ ꯑꯗꯨꯃꯛ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯅꯕꯤꯒꯅꯤ꯫ ꯕꯤꯔ ꯍꯔꯥꯎꯅ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯄꯤꯅꯕꯤꯔꯣ꯫ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯕꯒꯤ ꯃꯇꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯩꯒꯤ ꯏꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯍꯟꯅꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯂꯒ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯇꯨꯄꯤ ꯑꯃꯈꯛ ꯊꯣꯛꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯔ ꯃꯆꯤꯜ ꯑꯗꯨ ꯄꯩꯊꯣꯛꯂꯒ, ꯀꯔꯤꯅꯣ ꯂꯥꯏꯔꯦꯝꯕ, ꯇꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯄꯥꯕꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯤꯕ ꯅꯤꯡꯖꯔꯤꯕ ꯑꯁꯤꯕꯨ ꯇꯨꯄꯤ ꯑꯁꯤꯔꯥ? ꯃꯨꯟꯅ ꯇꯥꯎ ꯅꯨꯄꯥ ꯃꯆꯥ, ꯃꯁꯤꯒꯤ ꯇꯨꯄꯤ ꯑꯁꯦ ꯑꯆꯝꯕ ꯑꯔꯥꯏꯕ ꯇꯨꯄꯤ ꯑꯃ ꯅꯠꯇꯦ꯫ ꯃꯁꯦ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯇꯨꯄꯤ꯫ ꯇꯨꯄꯤ ꯑꯁꯤꯅ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯊꯨꯡꯍꯟꯕ ꯌꯧꯍꯟꯕ ꯉꯝꯒꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯂꯥꯏꯔꯦꯝꯕ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯇꯨꯄꯤ ꯑꯁꯤ ꯎꯕꯗ ꯁꯣꯏꯗꯅ ꯄꯥꯝꯖꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩ ꯉꯁꯤꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯆꯠꯂꯣ, ꯃꯥꯏ ꯄꯥꯛꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯨ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯑꯁꯦ ꯄꯤꯊꯣꯛꯂꯨꯔꯣ꯫ ꯕꯤꯔ ꯇꯨꯄꯤ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯑꯩꯅ ꯀꯥꯎꯖꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯃꯤꯡ ꯑꯗꯨꯃꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯤꯡꯊꯣꯜ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯍꯧꯅꯕ꯫ ꯑꯩꯒꯤ ꯃꯤꯡ ꯁꯪꯈꯨꯕ, ꯂꯥꯏꯔꯦꯝꯕ ꯁꯪꯈꯨꯕ꯫ ꯕꯤꯔ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏꯔꯦꯝꯕ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯌꯨꯝ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯕꯤꯔ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯃꯥꯝꯆꯥ ꯀꯛꯉꯥꯎꯅꯅ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯆꯠꯂꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯆꯦ ꯆꯥꯡ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯦ ꯃꯌꯥꯝ ꯑꯃ ꯃꯀꯣꯛꯇ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯃꯟꯈꯤꯕꯗꯒꯤ ꯃꯁꯥꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯥꯝꯆꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯑꯍꯜꯗꯤ ꯈꯔ ꯑꯣꯏꯔꯦ, ꯃꯄꯥꯕꯨꯡꯒꯤ ꯂꯦꯡꯒꯥꯅꯤ꯫ ꯃꯥꯝꯆꯥ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯊꯥꯈ꯭ꯔꯕ ꯆꯦꯕꯨꯜ ꯑꯁꯤꯕꯨ ꯀꯣꯛꯊꯛꯇ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤꯕꯨ? ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯕꯨꯡꯉꯣ, ꯏꯄꯥꯁꯦ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯑꯁꯦ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯄꯥꯕꯨꯡꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯄꯥꯕꯨꯡꯒꯤ ꯌꯨꯝꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯌꯨꯝ ꯐꯥꯎꯕ ꯑꯩ ꯊꯤꯟꯖꯔꯝꯂꯒꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦꯗ꯫ ꯄꯥꯕꯨꯡ ꯈ꯭ꯋꯥꯡ ꯑꯁꯦ ꯅꯣꯡꯈꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯁꯪꯒꯥꯏ ꯑꯗꯨ ꯌꯧꯏ꯫ ꯃꯥꯝꯆꯥ ꯑꯃꯗꯤ ꯑꯍꯜ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯝꯆꯥꯅ ꯆꯦꯕꯨꯜ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯄꯗ ꯈꯪꯍꯧꯗꯅ
ꯃꯁꯛ ꯃꯒꯨꯜ ꯌꯥꯝꯅ ꯂꯩꯕ ꯃꯤꯡꯁꯦꯜ ꯑꯃꯈꯛ ꯐꯛꯂꯥꯡꯗ ꯊꯦꯠꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯍꯜ ꯑꯗꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯁꯦ ꯏꯁꯤꯡꯁꯦ ꯊꯛꯆꯤꯜꯂꯨ, ꯋꯥꯔꯝꯂꯒꯅꯤ꯫" ꯃꯥꯝꯆꯥ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯊꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯃꯁꯤꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯤ? ꯃꯒꯨꯜ ꯌꯥꯝꯅ ꯂꯩ, ꯌꯥꯝꯅꯁꯨ ꯐꯖꯩ꯫ ꯃꯤꯡꯁꯦꯜ ꯑꯁꯦ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤ꯫ ꯑꯔꯥꯏꯕ ꯃꯤꯡꯁꯦꯜ ꯑꯃ ꯅꯠꯇꯦ꯫ ꯃꯁꯤꯗ ꯌꯦꯡꯂꯒ ꯑꯩꯅ ꯎꯖꯅꯤꯡꯕ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯎꯕ ꯐꯪꯒꯅꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯃꯤꯡꯁꯦꯜ." ꯃꯥꯝꯆꯥ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯝꯆꯥ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯟꯖꯩ, ꯐꯪꯂꯦ, ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯗꯨꯃꯛ ꯑꯩꯅ ꯐꯪꯂꯦ꯫ ꯃꯁꯤꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤ ꯄꯨꯗꯨꯅ ꯍꯜꯂꯕꯗꯤ ꯄꯥꯕꯨꯡꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏꯖꯒ ꯑꯩꯒ ꯂꯨꯍꯣꯡꯕꯤꯔꯒꯅꯤ꯫ ꯉꯁꯤꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯤꯡꯁꯦꯜ ꯑꯁꯤꯕꯨ ꯑꯍꯜ ꯑꯁꯤꯗꯒꯤ ꯀꯔꯤ ꯍꯥꯏꯗꯨꯅ ꯂꯧꯒꯅꯤ? ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯛꯀꯗ꯭ꯔꯥ?" ꯃꯥꯝꯆꯥ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯗꯗꯤ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯄꯥꯕꯨꯡ, ꯅꯆꯥ ꯋꯥꯐꯝ ꯑꯃꯗ ꯍꯥꯏꯖꯒꯦ, ꯂꯥꯟꯅ ꯈꯟꯕꯗꯤ ꯇꯧꯕꯤꯒꯅꯨꯀꯣ." "ꯍꯥꯏꯌꯨꯅꯦ, ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯄꯥꯕꯨꯡꯅ ꯁꯣꯏꯗꯅ ꯌꯥꯒꯅꯤ." "ꯄꯥꯕꯨꯡ, ꯄꯥꯕꯨꯡꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯌꯨ꯫ ꯇꯁꯦꯡꯅ ꯑꯩ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯄꯤꯖꯒꯦ, ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯁꯤ ꯌꯥꯎꯗꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯄꯥꯕꯨꯡꯅ ꯅꯆꯥꯒꯤ ꯃꯇꯦꯡꯁꯦ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨꯕ." ꯃꯥꯝꯆꯥꯅ ꯑꯍꯜ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯑꯃꯗꯤ ꯃꯤꯡꯁꯦꯜ ꯑꯁꯤ ꯈꯛꯇꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤ ꯂꯥꯏꯖꯕꯨ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯃꯀꯣꯛ ꯅꯣꯟꯊꯩ, ꯋꯥꯈꯜ ꯆꯃꯝꯅꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯔꯝꯗꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ, ꯃꯍꯥꯛꯅ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯂꯥꯠꯇꯨꯅ ꯊꯝꯖꯕꯅꯤ꯫ ꯑꯍꯜ ꯑꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯁꯨ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯍꯥꯛ ꯄꯤꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ "ꯐꯔꯦ, ꯏꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤ, ꯄꯥꯕꯨꯡꯅ ꯃꯤꯡꯁꯦꯜ ꯑꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯊꯣꯛꯂꯒꯦ." ꯃꯥꯝꯆꯥ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯃꯥꯝꯆꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯥꯝꯆꯥ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯉꯁꯤ ꯄꯥꯕꯨꯡꯒ ꯊꯦꯡꯅꯕ꯫ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯕꯅꯤ꯫ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯇꯧꯖꯒꯦ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯝꯕ ꯃꯅꯥꯎ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯥꯛꯄꯗ ꯗꯨꯀꯥꯟ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯗꯨꯀꯥꯟ ꯑꯗꯨ ꯍꯤꯗꯥꯛ ꯌꯣꯟꯐꯝꯅꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯄꯣꯠ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯗꯨꯀꯥꯟ ꯑꯁꯤꯗ ꯌꯣꯜꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯀꯔꯤ ꯀꯝꯗꯧꯕ ꯃꯈꯜꯒꯤ ꯍꯤꯗꯥꯛ ꯑꯣꯏꯔꯕꯅꯣ?" ꯅꯨꯄꯥ ꯑꯗꯨꯅ, "ꯍꯤꯗꯥꯛ ꯑꯁꯦ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯍꯤꯗꯥꯛ, ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯧꯔꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯃꯅꯝ ꯑꯃ ꯍꯦꯛ ꯅꯝꯂꯒ ꯑꯅꯥꯕ ꯄꯨꯝꯕ ꯐꯕ ꯉꯝꯒꯅꯤ, ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯊꯥꯖꯗ꯭ꯔꯒ ꯍꯤꯗꯥꯛ ꯑꯁꯦ ꯃꯅꯝ ꯅꯝꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ." ꯃꯅꯥꯎꯅ ꯍꯤꯗꯥꯛ ꯑꯗꯨ ꯑꯃ ꯂꯧꯔꯒ ꯃꯅꯝ ꯍꯥꯏꯐꯦꯠꯇꯪ ꯅꯝꯃꯤ꯫ ꯃꯁꯥꯗꯣ ꯉꯁꯥꯏ ꯃꯈꯩ ꯁꯣꯟꯊꯔꯝꯕ ꯑꯗꯨ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯅꯝ ꯑꯁꯤꯅ ꯈꯪꯇꯦꯛ ꯇꯦꯛꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯦ ꯑꯩ 5 ꯂꯩꯖꯒꯦ, ꯆꯞ ꯆꯥꯕ ꯃꯃꯜ ꯑꯗꯨꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯤꯖꯒꯦ." ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯨ ꯆꯞ ꯆꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯔꯒ ꯅꯣꯛꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯅ ꯊꯦꯡꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯎꯅꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯦꯡꯅꯔꯒ ꯋꯥꯈꯜ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤ ꯄꯨꯔꯛꯅꯩ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯁꯨ ꯍꯥꯏꯗꯣꯛꯅꯔꯝꯗꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯥꯕꯨꯡꯁꯨ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯆꯥꯁꯥ, ꯀꯗꯥꯏ? ꯅꯈꯣꯏ ꯑꯍꯨꯝ ꯀꯔꯤ ꯄꯨꯅꯔꯛꯂꯕꯒꯦ? ꯄꯨꯊꯣꯛꯅꯔꯛꯂꯣ." ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯊꯣꯛꯅꯔꯛꯂꯦ꯫ ꯕꯤꯔꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯦꯡꯕꯤꯌꯨ ꯄꯥꯕꯨꯡ, ꯃꯁꯤꯒꯤ ꯇꯨꯄꯤ ꯑꯁꯦ ꯑꯆꯝꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯃꯁꯦ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯇꯨꯄꯤ ꯑꯃꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯄ ꯄꯨꯕ ꯉꯝꯒꯅꯤ, ꯅꯤꯡꯇꯝꯅ ꯍꯤꯡꯕ ꯐꯪꯒꯅꯤ." ꯌꯥꯏꯃ ꯃꯥꯝꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯦꯡꯕꯤꯌꯨ ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯃꯤꯡꯁꯦꯜ ꯑꯁꯦ
ꯃꯁꯤꯁꯨ ꯑꯆꯝꯕ ꯃꯤꯡꯁꯦꯜ ꯑꯃ ꯅꯠꯇꯦ, ꯃꯁꯦ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯃꯤꯡꯁꯦꯜ ꯑꯃꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯎꯖꯅꯤꯡꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕ ꯉꯝꯒꯅꯤ꯫ ꯃꯥꯝꯆꯥꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯑꯗꯨꯕꯨ ꯄꯟꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯊꯣꯛꯍꯜꯂꯒ ꯃꯄꯥꯕꯨꯡꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯅꯥꯎꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯅꯆꯥꯅ ꯄꯨꯖꯔꯛꯂꯤꯕ ꯑꯁꯤꯗꯤ ꯍꯤꯗꯥꯛꯅꯤ꯫ ꯃꯁꯤꯕꯨ ꯃꯅꯝ ꯅꯝꯂꯕꯗꯤ ꯍꯛꯆꯥꯡ ꯇꯦꯛꯈꯠꯂꯤ ꯑꯃꯗꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯍꯤꯡꯕ ꯌꯥꯒꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯍꯤꯗꯥꯛ ꯑꯗꯨ ꯃꯅꯝ ꯅꯝꯍꯜꯂꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯊꯨꯡꯂꯝꯃꯤ꯫ ꯕꯤꯔꯥꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯣ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯑꯍꯨꯝꯗꯒꯤ ꯀꯔꯝꯕ ꯈꯨꯗꯣꯜꯅ ꯍꯦꯟꯅ ꯃꯃꯜ ꯂꯩꯕ ꯍꯦꯟꯕꯒꯦ? ꯏꯕꯣꯇꯣꯟ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯝ ꯀꯣꯏꯕ ꯆꯠꯄꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ, ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯕꯁꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯅꯥꯎꯅꯤ ꯍꯥꯏꯕ ꯃꯥꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯥ, ꯏꯄꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯅꯥꯎꯒ ꯂꯥꯏꯖꯒ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯋꯥ ꯑꯗꯨꯕꯨ ꯇꯥꯕꯗ ꯕꯤꯔꯥ ꯑꯃꯗꯤ ꯃꯥꯝꯆꯥ ꯁꯥꯎꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯪꯊꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯑꯁꯨꯛ ꯀꯨꯏꯅ ꯈꯨꯗꯣꯜ ꯑꯁꯤꯕꯨ ꯊꯤꯕ ꯆꯠꯂꯨꯔꯒ ꯃꯁꯤꯒꯤ ꯋꯥ ꯑꯁꯤꯕꯨ ꯇꯥꯅꯅꯕ ꯑꯣꯏꯔꯝꯂꯕ ꯑꯩ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯃꯥꯝꯆꯥꯅ ꯑꯩꯁꯨ ꯀꯣꯅꯨꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯇꯥꯆꯧꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯟꯇꯣꯛꯂꯝꯕ ꯄꯣꯠꯁꯛ ꯑꯅꯤꯗꯨ ꯈꯨꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯎꯗ ꯍꯥꯏꯔꯛꯏ, ꯑꯇꯣꯝꯕ, ꯑꯄꯪꯕ ꯃꯤ ꯍꯥꯏꯕꯁꯦ ꯑꯁꯤꯡꯕ ꯃꯤꯒ ꯃꯥꯟꯅꯗꯕꯅꯤ꯫ ꯎꯔꯕ꯭ꯔꯥ, ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯅꯤꯁꯦ ꯑꯁꯨꯛ ꯃꯃꯜ ꯂꯩꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯍꯨꯟꯇꯣꯛꯂꯒ ꯆꯠꯄ ꯉꯝꯂꯤꯕꯁꯦ? ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯔꯣꯏ꯫ ꯏꯄꯥ ꯃꯐꯝ ꯈꯨꯗꯤꯡ ꯇꯨꯄꯤ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯀꯣꯏꯕ ꯆꯠꯀꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤꯅ ꯏꯄꯥꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯒꯅꯤ꯫ ꯅꯪꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯄꯤꯗꯨꯅ ꯂꯥꯏꯖꯒ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯅꯥꯎ ꯑꯃꯗꯤ ꯂꯥꯏꯖ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯣꯇꯣꯟꯅ ꯇꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯑꯗꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯃꯅꯥꯎꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯄꯪꯕ ꯃꯌꯥꯝꯕ ꯑꯅꯤ ꯑꯗꯨꯅ ꯋꯥꯅ ꯃꯐꯝ ꯈꯪꯗꯅ ꯊꯕꯛ ꯈꯔꯁꯨ ꯈꯔ ꯍꯨꯔꯥꯜꯂꯒ ꯆꯥ ꯑꯗꯨꯃꯛ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖ ꯑꯃꯗꯤ ꯃꯅꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯂꯦꯝ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫